ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯆꯤꯗꯥꯏꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕ, ꯌꯦꯡꯕꯗ ꯆꯤꯡ ꯂꯦꯝꯂꯕ ꯃꯣꯝꯕ ꯀꯧꯕ ꯄꯥꯈꯪ ꯑꯃꯈꯛ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯍꯤꯡꯖꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯃꯍꯥꯛꯄꯨ ꯄꯣꯛꯆꯕꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯒꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯣꯝꯕꯗꯨ ꯃꯇꯣꯝꯇ ꯃꯃꯥ ꯃꯄꯥ ꯌꯥꯎꯗꯅ ꯁꯨꯔ ꯅꯣꯝꯂꯒ ꯍꯤꯡꯖꯔꯛꯄꯅꯤ꯫ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯗ꯭ꯔꯕꯃꯛꯁꯨ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯔꯝꯗꯤ ꯃꯣꯝꯕ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯟꯗꯅ ꯊꯕꯛ ꯁꯨꯖꯕ ꯄꯥꯈꯪꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯣꯏꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯖꯕ, ꯃꯁꯛꯇꯤ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯕꯨ ꯄꯪꯗꯤ ꯌꯥꯝꯅ ꯄꯪꯖꯕ, ꯃꯤꯅ ꯈꯤꯇꯪ ꯍꯥꯏꯕꯗ ꯊꯥꯖꯒꯟꯕ, ꯃꯤꯋꯥ ꯆꯠꯄ ꯄꯥꯈꯪꯅꯤ꯫ ꯂꯩꯁꯥꯕꯤꯁꯤꯡꯅ ꯆꯥꯎꯕꯪ ꯍꯥꯏꯗꯨꯅꯁꯨ ꯂꯛꯅꯗꯨꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯣꯝꯕꯗꯨ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯃꯤꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯣꯝꯕ ꯋꯥꯔꯗꯨꯅ "ꯈꯨꯔꯥꯇꯣꯟ, ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯤ, ꯏꯁꯤꯡ ꯊꯛꯅꯤꯡꯕꯅ ꯉꯥꯎꯔꯤ, ꯀꯃꯥꯏ ꯇꯧꯅꯤ?" "ꯑꯣꯍꯣ ꯃꯣꯝꯕ, ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯦꯗꯅ, ꯏꯁꯤꯡꯁꯨ ꯄꯨꯔꯛꯇ꯭ꯔꯦ꯫ ꯑꯆꯥ ꯑꯊꯛꯇꯤ ꯍꯣꯔꯦꯟ ꯄꯨꯡ ꯈꯔ ꯊꯦꯡꯉꯛꯑꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯅꯤꯅ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ." ꯃꯣꯝꯕ ꯁꯨꯒꯠꯂꯒ "ꯑꯁ, ꯑꯣꯟꯊꯣꯛꯅꯗꯤ ꯈꯧꯔꯥꯡꯈ꯭ꯔꯦꯗ." ꯈꯨꯔꯥꯇꯣꯟꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ "ꯑꯩ ꯀꯔꯤꯅꯣꯃ ꯈꯪꯂꯦ." "ꯀꯔꯤꯅꯣ ꯈꯨꯔꯥꯇꯣꯟ, ꯀꯔꯤ ꯈꯪꯉꯤꯅꯣ? ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯌꯨ." "ꯇꯨ, ꯂꯧꯕꯨꯛꯇ ꯇꯨꯡꯂꯤꯕ ꯏꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯣꯏꯅ ꯊꯛꯂꯨ." ꯃꯣꯝꯕ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯊꯔꯒ "ꯑꯁꯨꯛ ꯃꯣꯠꯄ, ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯕ ꯏꯈꯣꯡꯅꯁꯨ ꯉꯁꯥꯏ ꯃꯈꯩ ꯅꯦꯠ ꯅꯦꯠꯇꯨꯅ ꯆꯠꯂꯤꯕ ꯃꯁꯤꯕꯨ ꯊꯛꯑꯣ ꯍꯥꯏꯔꯤꯁꯤꯕꯨ ꯈꯨꯔꯥꯇꯣꯟꯕꯨ ꯉꯥꯎꯔꯕꯣ?" ꯈꯨꯔꯥꯇꯣꯟꯅ ꯃꯃꯣꯟ ꯅꯣꯛꯂꯒ "ꯑꯁ ꯃꯣꯝꯕ, ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯍꯦ꯫ ꯊꯥꯏꯅꯒꯤ ꯃꯇꯝꯗꯅꯦ ꯂꯧꯕꯨꯛꯀꯤ ꯏꯁꯤꯡ ꯑꯁꯤꯃꯨꯛ ꯍꯥꯎꯕ ꯂꯩꯇꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯊꯛꯂꯕꯗꯤ ꯑꯄꯪꯕ ꯅꯨꯄꯥ ꯑꯗꯣ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯣꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯪꯁꯨ ꯃꯁꯤꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯍꯥꯟꯅ?" ꯃꯣꯝꯕ ꯏꯉꯛ ꯉꯛꯅ "ꯑꯩꯗꯤ ꯀꯅꯥꯅ ꯇꯥꯛꯄꯤꯗꯅ ꯈꯪꯗꯣꯏꯕ? ꯁꯤꯡꯕꯨ ꯁꯤꯡꯅꯤ ꯍꯥꯏꯔꯗꯤ ꯊꯛꯀꯦꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯂꯩꯇ ꯏꯄꯪ ꯍꯦꯛ ꯄꯪꯕ ꯃꯈꯩ ꯃꯈꯣꯡ ꯃꯌꯥ ꯑꯗꯨꯗ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕ ꯂꯩꯈꯣꯝꯒꯤ ꯏꯁꯤꯡ ꯑꯗꯨ ꯈꯨꯖꯣꯞ ꯑꯃ ꯀꯟꯗꯨꯅ ꯊꯛꯆꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯣꯒꯦꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯠꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯨꯒꯠꯇꯨꯅ "ꯈꯨꯔꯥꯇꯣꯟ, ꯏꯁꯤꯡꯁꯤꯗꯤ ꯀꯩꯅꯣꯝꯃ ꯇꯧꯏꯀꯣ, ꯍꯥꯎꯋꯦ ꯍꯥꯏꯔꯒ ꯈꯥꯁꯨ ꯈꯥꯏ, ꯑꯗꯣ ꯑꯩ ꯁꯤꯡꯉꯅꯤꯀꯣ, ꯂꯩꯁꯥꯕꯤꯁꯤꯡꯅ ꯆꯥꯎꯕꯪ ꯍꯥꯏꯅ ꯂꯛꯅꯕꯗꯣ ꯂꯛꯅꯔꯔꯣꯏꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯈꯨꯔꯥꯇꯣꯟꯗꯣ ꯑꯃꯨꯛꯁꯨ ꯃꯣꯝꯕꯒꯤ ꯆꯝꯖꯔꯕ ꯃꯇꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ꯫ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯋꯥꯠꯄ ꯑꯃꯠꯇꯕꯨ ꯍꯦꯛ ꯂꯩꯇꯦ ꯍꯥꯏꯕꯕꯨ ꯅꯧꯔꯤꯉꯩ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕꯅ ꯃꯃꯥꯅ ꯅꯥꯌꯣꯛ ꯅꯥꯀꯣꯟꯕꯤꯔꯛꯇꯕꯗꯒꯤ ꯏꯄꯪ ꯄꯪꯖꯔꯤꯕꯅꯤꯅꯦ, ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣꯅꯦ ꯃꯁꯦ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯨꯔꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯇꯊꯣꯠꯁꯨ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯊꯣꯠꯅ "ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯣ, ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯆꯥꯅꯅꯕ." ꯋꯥꯗꯨ ꯍꯥꯏꯕꯗꯒꯤꯗꯤ ꯈꯨꯔꯥꯇꯣꯟ ꯑꯃꯁꯨꯡ ꯃꯣꯝꯕꯗꯨ ꯊꯕꯛ ꯁꯨꯕ ꯇꯣꯛꯂꯒ ꯇꯊꯣꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯨꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯈꯨꯔꯥꯇꯣꯟ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯃꯣꯝꯕ, ꯅꯪꯕꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯒ ꯈꯟꯕ ꯍꯩꯕ꯭ꯔꯅꯦ? ꯅꯠꯇꯦ, ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯔꯣ?" "ꯑꯗꯨꯗꯤ ꯎꯗ꯭ꯔꯤꯗ, ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯒꯥꯏ ꯈꯟꯕꯒ ꯍꯩꯖꯗꯦꯗ ꯑꯩꯗꯤ." "ꯇꯨ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ? ꯅꯪꯅ ꯐꯖꯕ ꯃꯁꯛ ꯈꯪꯗ꯭ꯔꯒꯗꯤ ꯃꯉꯣꯟꯗ ꯑꯣꯏꯅ ꯌꯦꯡꯉꯨꯅꯦ." ꯇꯊꯣꯠ ꯐꯖꯕꯤꯒ ꯁꯥꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯣꯝꯕꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ "ꯑꯁꯤꯕꯨ ꯐꯖꯩꯌꯦꯕ? ꯃꯨꯅ ꯃꯨꯔꯤꯕ, ꯃꯃꯤꯠꯅ ꯃꯔꯣꯜ ꯑꯃ ꯁꯦꯞꯄꯤꯕ. ꯑꯩꯅ ꯈꯨꯔꯥꯇꯣꯟ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯁꯤꯃꯨꯛ ꯊꯤꯕ ꯅꯨꯄꯤꯗꯤ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯤ." ꯋꯥꯗꯨ ꯇꯥꯕꯗ ꯇꯊꯣꯠꯇꯨ ꯏ ꯀꯥꯔꯦ꯫ ꯈꯨꯔꯥꯇꯣꯟꯁꯨ ꯐꯥꯒꯤ ꯑꯣꯏꯔꯕꯁꯨ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯝꯕꯗꯤ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯂꯩꯔꯤ, ꯊꯤꯡꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯈꯨꯔꯥꯇꯣꯟ ꯁꯥꯎꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯣꯝꯕꯁꯨ ꯀꯤꯔꯗꯨꯅ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯂꯝꯃꯤ꯫ ꯈꯨꯔꯥꯇꯣꯟꯅ ꯃꯥꯅ ꯇꯣꯡꯂꯤꯕ ꯆꯄꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯗꯨꯅ ꯃꯣꯝꯕꯗ ꯂꯪꯂꯒ "ꯅꯪꯗ ꯍꯥꯠꯂꯒꯦꯍꯦ!" ꯃꯣꯝꯕꯁꯨ ꯅꯣꯛꯄꯗꯨ ꯂꯦꯞꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯈꯨꯔꯥꯇꯣꯟ ꯇꯥꯟꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ "ꯃꯣꯝꯕ, ꯅꯪ ꯈꯪꯒꯅꯤ,
ꯅꯪꯒꯤ ꯈꯨꯁꯨꯃꯟꯒ ꯑꯃꯠꯇ ꯄꯤꯔꯣꯏꯀꯣ ꯃꯣꯝꯕꯁꯨ ꯆꯦꯜꯂꯝꯕꯗꯒꯤ ꯐꯠꯇꯣꯛꯂꯒ ꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯈꯨꯔꯥꯇꯣꯟ ꯑꯩ ꯅꯪꯒꯤ ꯁꯦꯜꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ ꯑꯩ ꯆꯦꯟꯖꯔꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯂꯩꯄꯥꯛ ꯑꯃꯗꯅꯤ ꯃꯈꯣꯏ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨ ꯌꯥꯝꯅ ꯈꯠꯅꯔꯝꯃꯤ ꯃꯈꯣꯏꯅ ꯈꯠꯅꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯁꯤꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯆꯦꯝ ꯇꯔꯨꯛ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯇꯨꯡꯁꯤꯟꯗꯨꯅ ꯋꯥꯀꯠꯄ ꯌꯥꯝꯅ ꯀꯟꯕ ꯃꯤꯑꯣꯏꯕꯕꯨ ꯁꯥꯎꯍꯟꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯑꯋꯥ ꯑꯅꯥ ꯌꯥꯝꯅ ꯊꯣꯛꯍꯟꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯆꯦ ꯇꯔꯨꯛꯀꯤ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯗꯦ ꯋꯥꯈꯜ ꯆꯥꯅꯔꯛꯇꯕꯗꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯈꯠꯅꯔꯝꯃꯤ ꯃꯆꯦꯝ ꯇꯔꯨꯛꯇꯨꯃ ꯄꯨꯂꯞ ꯄꯨꯟꯈ꯭ꯔꯦ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯃꯕꯨꯛ ꯐꯔꯨꯕꯅ ꯃꯇꯣꯝꯇ ꯉꯥꯏꯔꯦ ꯃꯆꯦꯝ ꯑꯍꯜꯅ ꯅꯠꯇꯦ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯀꯨꯞꯁꯦꯟ ꯑꯗꯨꯝ ꯁꯦꯟꯅꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏ ꯇꯔꯨꯛꯁꯤꯕꯨ ꯁꯦꯟꯅꯅꯕ ꯁꯦꯝꯂꯛꯄ ꯍꯦꯂꯣꯏꯔꯣ ꯅꯪꯕꯣ ꯏꯆꯦ ꯑꯗꯨꯝꯅꯗꯤ ꯍꯥꯏꯒꯅꯨ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯖꯕꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯌꯥꯝꯅ ꯁꯨꯖ ꯅꯣꯝꯖꯔꯒ ꯇꯥꯟꯖꯕ ꯆꯦꯡ ꯆꯥꯛꯁꯤꯡ ꯑꯗꯣ ꯏꯆꯦ ꯍꯣꯏꯅ ꯂꯥꯏ ꯇꯣꯡꯁꯤꯜꯂꯒ ꯃꯨꯟꯕꯤꯕꯗꯣ ꯌꯥꯝꯅ ꯌꯥꯖꯅꯤꯡꯗꯦ ꯍꯥꯏꯖꯕꯅꯤ ꯃꯆꯦ ꯑꯍꯨꯝ ꯁꯨꯕꯤ ꯑꯗꯨꯅ ꯀꯔꯦꯝꯅꯅ ꯑꯦ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯔꯤꯗ ꯏꯅꯥꯎꯗꯤ ꯆꯥꯎꯔ ꯁꯥꯡꯂꯕꯅꯤꯅ ꯃꯆꯦ ꯑꯩꯈꯣꯏꯗꯒ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕꯅꯤꯅꯦ ꯃꯆꯦ ꯃꯉꯥ ꯁꯨꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯄꯣꯠꯆꯩ ꯃꯨꯟꯅꯤꯡꯂꯒ ꯃꯨꯟꯒꯅꯤ ꯃꯈꯣꯏꯕꯨ ꯆꯦꯟꯗꯨꯅ ꯄꯨꯅꯤꯡꯂꯒ ꯄꯨꯒꯅꯤ ꯃꯈꯣꯏꯗ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯅꯤꯡꯕ ꯃꯇꯝꯗ ꯇꯥꯍꯟꯒꯅꯤ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ ꯃꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯃꯁꯤꯗ ꯅꯪꯅ ꯌꯦꯜꯂꯛꯄꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯁꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ ꯑꯗꯨꯕꯨ ꯐꯥꯊꯔꯒ ꯏꯆꯦꯝ ꯇꯔꯨꯛ ꯑꯩꯅ ꯅꯣꯏ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯤꯛꯇꯣꯛꯄ ꯇꯧꯕꯤꯒꯅꯨ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯛꯇꯃꯛ ꯅꯠꯇꯦ ꯂꯥꯏꯑꯣꯏꯔꯕ ꯍꯦꯂꯣꯏ ꯑꯩꯈꯣꯏꯁꯨ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯈꯔ ꯈꯔ ꯑꯃꯣꯠꯄꯒꯤ ꯋꯥꯈꯜ ꯑꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯆꯦꯝ ꯇꯔꯨꯛꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯀꯔꯦꯝꯅꯕꯤꯔꯝꯃꯤ ꯍꯥꯏꯅ ꯇꯥꯅ ꯌꯥꯗ꯭ꯔꯕ ꯃꯆꯦ ꯇꯔꯨꯛ ꯑꯗꯨꯕꯨ ꯎꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯑꯣꯏꯔꯁꯨ ꯐꯠꯇꯕ ꯃꯔꯛꯇꯗꯤ ꯂꯩꯔꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯐꯔꯦ ꯏꯆꯦ ꯇꯔꯨꯛꯅ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯑꯣꯏꯕꯤꯗ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯝ ꯇꯣꯝꯕꯤꯅꯤ ꯃꯈꯥ ꯊꯥꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯎꯁꯤꯠꯄꯤꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩ ꯅꯈꯣꯏꯒ ꯋꯥꯈꯜ ꯇꯣꯉꯥꯟꯕ ꯑꯩꯒ ꯅꯣꯏꯒ ꯂꯩꯃꯤꯟꯅꯕꯗ ꯋꯥꯈꯜ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯇꯔꯨꯛꯇꯒꯤ ꯑꯩ ꯂꯥꯞꯈ꯭ꯔꯒꯦ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯦꯝ ꯇꯔꯨꯛ ꯑꯗꯨꯗꯤ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯑꯣ ꯉꯝꯂꯅꯤ ꯍꯥꯏꯔꯗꯤ ꯆꯠꯈ꯭ꯔꯣ ꯐꯔꯦ ꯏꯆꯦꯝꯁꯤꯡꯒꯤ ꯋꯥꯈꯜꯅ ꯑꯗꯨꯃꯛ ꯌꯧꯔꯕꯗꯤ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯈꯪꯖꯤꯟꯕꯤꯌꯨ ꯅꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯉꯝꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯤꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯣꯝꯕꯗꯨ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯗꯨꯅ ꯁꯤꯡꯈꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯔꯥꯇꯣꯟꯗꯨ ꯂꯥꯛꯂꯝꯃꯤ ꯃꯥ ꯎꯕꯗ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯈꯥꯝꯕꯗꯒꯤ ꯆꯦꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯁꯦꯁꯦ ꯅꯪꯒꯤ ꯈꯨꯁꯨꯃꯟ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯈꯨꯔꯥꯇꯣꯟꯅ ꯉꯁꯤꯒꯤ ꯈꯨꯁꯨꯃꯟ ꯄꯤꯔꯔꯣꯏꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯄꯪꯁꯤꯗꯤ ꯊꯕꯛꯄꯨ ꯋꯥꯅ ꯁꯨꯍꯜꯂꯒ ꯈꯨꯁꯨꯃꯟ ꯄꯤꯗꯦ ꯍꯥꯏꯕ꯭ꯔꯣ ꯑꯉꯥꯎꯕꯁꯤꯗꯤ ꯅꯪꯕꯨ ꯅꯊꯟꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯩꯅꯣ ꯈꯨꯔꯥꯇꯣꯟ ꯑꯩꯗꯤ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯁꯨ ꯅꯠꯇꯅ ꯈꯨꯔꯥꯇꯣꯟ ꯑꯗꯨ ꯃꯃꯤꯠ ꯂꯪꯈꯠꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯑꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒ ꯊꯝꯕ꯭ꯔꯣ ꯅꯠꯇꯦꯗ ꯌꯦꯡꯉꯨꯗꯣ ꯑꯩꯒꯤ ꯌꯦꯟ 5ꯁꯨ ꯂꯩꯔꯤ ꯁꯟ 2 ꯑꯃꯁꯨ ꯂꯩꯔꯤꯁꯤꯗꯤ ꯏꯍꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯥ ꯉꯥꯁꯤꯡꯕꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯖꯤꯟꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯅꯤꯅꯦ ꯃꯣꯝꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯑꯁ ꯈꯨꯔꯥꯇꯣꯟ ꯑꯗꯨꯗꯤ ꯑꯩ ꯍꯩꯔꯣꯏꯗ ꯅꯨꯄꯤꯕꯨ ꯀꯃꯥꯏꯅ ꯃꯁꯤꯡ ꯊꯤꯔꯒ ꯂꯧꯗꯣꯏꯅꯣ ꯑꯩꯗꯤꯅꯦ ꯅꯨꯄꯤꯅ ꯑꯩꯕꯨ ꯄꯥꯝꯃꯦꯕꯨ ꯍꯥꯏꯔꯗꯤꯅꯦ ꯑꯗꯨꯝ ꯃꯥꯒ ꯂꯨꯍꯣꯡꯗꯣꯏꯅꯤ ꯏꯍꯦ ꯃꯁꯤꯅ ꯍꯦꯡꯉꯥꯡꯊꯣꯔꯛꯄꯁꯤꯗꯤꯕ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯅꯤꯅ ꯅꯪꯕꯨ ꯄꯥꯝꯃꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯕꯁꯨ ꯅꯪꯗꯤ ꯍꯣꯏ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯈꯨꯔꯥꯇꯣꯟ ꯃꯃꯥꯡꯒꯤ ꯇꯥ ꯈꯣꯏꯔꯦꯟ ꯍꯣꯏꯁꯨꯅꯦ ꯅꯨꯄꯤ 3 ꯂꯧꯔꯤꯗꯨꯗꯤ ꯑꯩꯗꯤ ꯌꯨꯝꯗ ꯏꯇꯣꯝꯇ ꯂꯩꯖꯕꯅꯤꯅ ꯅꯨꯄꯤ 2 ꯐꯥꯎꯕꯗꯤ
ꯂꯧꯕ ꯌꯥꯗ꯭ꯔꯣ ꯈꯨꯔꯥꯇꯣꯟ? ꯈꯨꯔꯥꯇꯣꯟꯗꯣ ꯃꯣꯝꯕꯗ ꯉꯛꯅ ꯌꯦꯡꯂꯒ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣꯅꯦ? ꯃꯁꯤ ꯑꯃꯔꯣꯝꯗ ꯄꯪꯂꯁꯨ ꯑꯃꯔꯣꯝꯗꯗꯤ ꯁꯤꯡꯉꯤꯅꯦꯍꯦ꯫ ꯅꯨꯄꯤ ꯑꯅꯤ ꯊꯤꯔꯒ ꯏꯃꯨꯡꯒꯤ ꯃꯤ ꯌꯥꯝꯅꯕꯅꯤ ꯀꯥꯏꯗꯅ꯫ ꯉꯁꯥꯏ ꯂꯧꯕꯨꯛꯇꯒꯤ ꯊꯛꯈꯤꯕ ꯏꯁꯤꯡ ꯑꯃꯣꯠꯄꯗꯣ ꯑꯗꯨ ꯊꯛꯎꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯁꯤꯡꯀꯠꯂꯛꯏꯁꯦ꯫ ꯈꯨꯔꯥꯇꯣꯟꯗꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯣꯃꯣ ꯅꯣꯛꯂꯒ ꯑꯩ ꯈꯔ ꯁꯤꯡꯀꯠꯂꯛꯑꯦ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯂꯧꯕꯨꯛꯇ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯂꯧꯕꯨꯛꯀꯤ ꯏꯁꯤꯡꯗꯣ ꯈꯨꯖꯣꯞ ꯑꯃꯃꯝ ꯊꯛꯄ ꯇꯥꯔꯦ, ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ ꯍꯦꯟꯀꯠꯅꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯍꯔꯥꯎꯅ ꯅꯣꯛꯆꯔꯒ ꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯈꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯨꯔꯥꯇꯣꯟꯗꯨ ꯁꯨꯝ ꯁꯣꯔꯣꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯄꯅ ꯃꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯈꯪꯍꯧꯗꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯈꯔ ꯁꯤꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯕ ꯃꯆꯨꯒꯤ ꯂꯩꯆꯤꯜ ꯈꯔꯁꯨ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯨꯔꯥꯇꯣꯟ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯎꯁ, ꯀꯔꯤ ꯃꯇꯧꯅꯣꯅꯦ? ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯤꯅ ꯆꯠꯂꯤꯉꯩ ꯈꯪꯍꯧꯗꯅ ꯈꯨꯔꯥꯇꯣꯟꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯐꯤꯖꯣꯜ ꯑꯃꯨꯕ ꯁꯦꯠꯄꯤ, ꯃꯁꯝꯅ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯆꯤꯡꯅ ꯁꯥꯡꯕꯤ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯇꯣꯝꯇ ꯉꯥꯏꯔꯝꯕꯗꯣ ꯃꯤ ꯑꯅꯤ ꯁꯨꯔꯒꯅꯤ ꯈꯜꯂꯨꯕꯗ ꯈꯨꯔꯥꯇꯣꯟꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯟꯊꯕ ꯇꯧꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯖꯔꯒ ꯏꯃꯥ ꯒꯨꯝꯂꯕꯤ, ꯅꯪꯕꯨ ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ? ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯈꯪꯍꯧꯗꯦ ꯍꯅꯨꯕꯤ ꯑꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯀꯔꯤꯁꯨ ꯂꯦꯡꯗꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯈꯨꯔꯥꯇꯣꯟ ꯑꯗꯨꯅ ꯇꯥꯗꯕ꯭ꯔꯣ? ꯀꯗꯥꯏꯗ ꯌꯧꯒꯗꯕꯅꯣ? ꯑꯩꯁꯨ ꯏꯇꯣꯝꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯀꯤꯔꯒ ꯂꯩꯔꯝꯂꯤꯕꯅꯤ, ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯨꯔꯦ꯫ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯦ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈ꯭ꯌꯥꯠ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯣꯏꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯈꯨꯔꯥꯇꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯑꯣꯟꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ, ꯃꯤ ꯆꯥꯗꯕꯕꯨ ꯀꯨꯏꯔꯕꯅꯤ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯆꯥꯊꯣꯛꯑꯒꯦ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯨꯔꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯈꯨꯔꯥꯇꯣꯟ ꯑꯗꯨꯕꯨ ꯆꯤꯡꯈꯠꯇꯨꯅ ꯄꯨꯒꯦ ꯇꯧꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯂꯪꯕ ꯃꯉꯥꯜ ꯑꯃꯈꯛ ꯐꯨꯗꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯃꯒꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯔꯥꯇꯣꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯨꯜꯂꯒ ꯂꯩꯃꯥꯏꯗ ꯇꯞꯅ ꯊꯝꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯕꯨꯠ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕꯨꯠꯀꯤ ꯂꯩꯐꯝ ꯑꯃꯝꯕ ꯁꯨꯛꯂꯃꯝꯂꯕ ꯎꯃꯪ ꯑꯃꯗ ꯐꯥꯎꯗꯣꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯞꯅ ꯕꯨꯠ ꯅꯨꯄꯤ ꯃꯆꯤꯟ ꯃꯅꯥꯎ 9 ꯂꯩꯔꯝꯃꯤ꯫ ꯃꯆꯦꯝ 6 ꯑꯗꯨꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯋꯥꯟꯊꯍꯟꯕ, ꯑꯗꯨꯒ ꯆꯥꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯂꯥꯟꯖꯗꯕ ꯀꯌꯥꯕꯨ ꯁꯤꯍꯟꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯩꯅꯥꯗꯤ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯈꯣꯏꯒꯤ ꯃꯆꯦꯝ ꯐꯠꯇꯕꯁꯤꯡ ꯑꯗꯨꯕꯨ ꯂꯩꯅꯥꯅ ꯊꯦꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯩꯅꯥꯅ ꯌꯥꯝꯅ ꯁꯥꯎꯅ, ꯀꯔꯤꯅꯣ ꯏꯆꯦ ꯌꯥꯏ, ꯅꯪꯅ ꯈꯜꯂꯤꯁꯤꯕꯣ? ꯑꯩꯅ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯗ ꯐꯠꯇꯕ ꯊꯕꯛ ꯆꯠꯊꯔꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯇ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯁꯨ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯆꯦꯌꯥꯏ ꯑꯗꯨꯅ ꯁꯥꯎꯅ, ꯑꯇꯣꯝꯕꯤ, ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯏꯇꯣꯟ ꯇꯣꯜꯂꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯇꯧꯕ ꯑꯁꯤꯗ ꯌꯥꯝꯅ ꯅꯥꯎ ꯆꯥꯎꯔꯦ꯫ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯆꯦꯌꯥꯏ ꯑꯗꯨꯒꯤ ꯃꯤꯆꯪꯗ ꯑꯇꯣꯞꯄ ꯃꯆꯦ 5 ꯑꯗꯨꯁꯨ ꯃꯤꯆꯪꯒ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯆꯦ ꯑꯍꯜ ꯑꯗꯨꯅ ꯁꯥꯎꯔꯥꯡꯅꯅ, ꯃꯁꯤꯒꯤ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯊꯤꯡꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯍꯥꯎꯁꯨ ꯈꯪꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯄꯣꯝꯕ ꯁꯥ ꯆꯥꯕꯗ ꯍꯛꯆꯥꯡ ꯑꯁꯦ ꯂꯣꯏꯅ ꯁꯣꯊꯔꯦ꯫ ꯃꯆꯦꯌꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯪꯗꯤ ꯆꯍꯤ ꯐꯥꯔꯦ, ꯊꯧꯒꯜ ꯇꯧꯒꯦ, ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯂꯞ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅꯒ ꯊꯤꯡꯂꯛꯇꯅ ꯑꯩ ꯉꯁꯤꯗꯤꯅꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯆꯦꯝ ꯐꯠꯇꯕꯤ 6 ꯑꯗꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯂꯥꯜꯂꯤ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯂꯩꯅꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯇꯝꯊꯤꯕ ꯋꯥꯍꯩꯅ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯅꯥ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛꯇꯪ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, ꯐꯔꯦ, ꯏꯆꯦꯝ 6ꯅ ꯑꯗꯨꯛ ꯌꯧꯅ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯔꯧꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯈ꯭ꯔꯒꯦ꯫ ꯇꯧꯕꯇꯕꯨ ꯅꯈꯣꯏꯅ ꯃꯇꯨꯡꯗ ꯐꯠꯇꯕ ꯇꯧꯔꯛꯄ ꯈꯨꯗꯤꯡꯗ ꯑꯩꯅ ꯊꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ꯫
Mace ahal aduna karemdana, "Hoine hoine, nangsu nangna ngamnanaba taw. Aikhoisu aikhoina ngamnanaba hekta tawraga loi." Laina macem taruk aduda amuktang pendana yenglamlaga mafam adudagi mangkhre. Khuratonsu lambida chatpa miyoi kharana thengnabadagi mayumda putuna amaiba ama kauraga layenglammi. Mathangi numittani mombadu ayuk ngata hawatuna maga yamna luna tinajaba marup thomba khoida bora khaw ama putuna laklami. Thomba sumangda payasiduna lairambani. Momba lakpadu ubada yamna harauna. "Itaw, kay lege sum lakpro? Bora khaw aduna kidawdoiba?" "Itaw, nang thabak yam chinbro? Aikhoi ani umangda chatlaga hairit khara hekluse. Madu yolaga sel fangani haiduna abok thadoina hai." Thombana sugatlaga, "Adubu itaw kadaidana? Karamu umangdani? Aikhoi saida leiba umangkhaidadi chahi 10 mukki mamangdagi hairit chaba phangnakhidre. Umangda hairit haudre haina taida." "As, itaw, aikhoi anina nahan makhai chaluba umang adudagi tonganba amane. Ibok thadoina haireisi. Aishu amukta phawbu chatribani. Soidana leirangani haina khalleba." "Pharene. Hairone mafam adubu kamdongna thidoino? Amuk phawbusu chatri. Kamaina khangdoiba?" Mombana jejet ama puthoraklami. Madu phaktoktuna ani adu yenglami. Matam aduda thombadi mamit adu sangtoklaga, "Eh, itaw, sige bongna takpirakliba umang asidine thaina heloi amusung but kaya chaktaya tafamni haiduna athengba thamkhrabani. Aidi masida chatpaga ngamnaroiko. Ai sibaga ngawkiroi. Nupiga thikidoine." Mombadi kari wakhaldagino yamna chatninglami. "As, itaw, ai yam chatningeba. Abokna haibada hojikti miyoi atopasu mayam changnari. Kaisu tawdri. Butsu heloisu amata leitri hai." "As, itaw, ibokna machin thiba oiranganiko. Kamdauba ibani heloina jeladi butnaga chathokhradi." "As, kigangreda nupanabu hairito nangna khangidani. Aikhoigi khungang asidadi yamna pamna chanaribani. Aikhoi ani khakna phanayam hekluraga kaithelda yolabadi ibani sel pairodro." Thomba ngaihak wakhal muna tawraga, "Phare, nangna haibadu chatlasi. Ado itaw, aidi padi khara pakhale. Khudongthiba tagadranasu chingnai. Umangda ama tawbaniko. Chalo loisaluru. Kai kaino nangi purakadabadu puro. Khawjaw puro ko mayam heknaba." Ase haiduna anido chana thaknanaba haiduna tanmayom khara puraga hainakiba umang adu tamna laklami. Mikup kharagi matungda umang adu yaurabada thombadu umang adugi sakpham adu yenglaga, "As, itaw, umangsi atopaga ipan manade. Kainumay taw." "Yare he, kaisum yengjilurano. Adum chatpham thokpa chatlasi kadawragi itaw." Ase haiduna umang adusu sum changsilaklami. Ahanba changbadadi yamna mamlami. Adugu sum changsiluba matamdadi fajaraba pukhri ani aduga akoibada hairit pambi charong panba upambi kaya koina haurammi. Fajaraba makhal machu kayagi uchek waya amadi lai kaya su haurammi. Adugu hena ngaklibadi pukhri anido machu manaramde. Amana angawba machuni. Aduga nakal amaromda lairiba aduna amuba machugi pukhri oirammi. Chap manana hauriba hairit lai uchek sing adusu amuba amadi angawba oina macha khaina tongan haurammi. Thomba harauna, "Itaw, mafamsidi pura phajai he. Yumga saraga yambu leiningi." "Sidabu nangna chasi yadrinine. Sibu chatlamdradine phajaba angakpa kayasibu uba phanglamkidraba." "Pharisi itaw, kanade. Aisidum heknanaba tawsi. Numit changdringaisida." Momba ngaihak wakhal tawraga, "Adudi itaw, nang karamba hairit heke habano?" Thomba akoibaduda muna yenglaga, "Aidi angawba machugi hairitse asi oina hekta heke." Asi haiduna thombana angawba machugi hairittu heklami aduga mombana amuba machugi hairittu heklami. Mikup kharagi matungda mafam aduda angawba amasung amuba machugi lechil kaya ama mafam aduda paisilaklami. Aduga ayengba amasung asaba nungsit kaya ama sitpa hauраklami. Mataw aduda kiraduna akoiba aduda koyeng yengduna lairami.
ꯊꯣꯡꯕꯗꯤ ꯈꯔꯒ ꯀꯤꯒꯟꯕꯅꯦ ꯃꯀꯂꯥꯞ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯂꯩꯈ꯭ꯔꯦ꯫ ꯃꯣꯝꯕꯗ ꯏꯇꯥꯎ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯣ? ꯀꯔꯤ ꯈꯣꯟꯖꯦꯜ ꯏꯇꯥꯎ? ꯑꯩꯗꯤ ꯑꯝꯇ ꯇꯥꯗꯤꯌꯦ꯫ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯏꯇꯥꯎ꯫ ꯃꯁꯤ ꯍꯦꯛ ꯍꯥꯏꯕꯗꯒꯤꯗꯤ ꯈꯪꯍꯧꯗꯦ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯅꯨꯄꯤ ꯀꯌꯥꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯣꯝꯕꯅ ꯏꯇꯥꯎ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯛ ꯃꯁꯥꯁꯨ ꯑꯝꯇ ꯎꯗꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯀꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯐꯤꯉꯧ ꯁꯦꯠꯄ ꯍꯦꯂꯣꯏ ꯇꯔꯨꯛ ꯑꯃꯁꯨꯡ ꯄꯦꯝꯕꯨ ꯁꯦꯠꯄ ꯕꯨꯠ ꯅꯨꯄꯤ ꯇꯔꯨꯛ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯊꯥꯖꯗꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯅꯤ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯍꯦꯂꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯍꯔꯥꯎꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯁꯦ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯒ ꯉꯥꯎꯍꯜꯂꯕ ꯃꯇꯨꯡꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯅꯤꯗꯨꯅ ꯆꯥꯕ ꯌꯥꯔꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯨꯠ ꯅꯨꯄꯤ ꯇꯔꯨꯛ ꯑꯗꯨꯅ ꯁꯥꯎꯔꯞ ꯇꯧꯅ ꯍꯦꯔꯥ ꯍꯦꯂꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯨ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯋꯥꯈꯜꯗꯣ ꯇꯧꯔꯒꯇ ꯂꯩ꯫ ꯃꯐꯝ ꯑꯁꯦ ꯅꯈꯣꯏ ꯈꯛꯀꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯦ ꯌꯦꯟꯅꯐꯝ ꯊꯣꯛꯇꯕ꯭ꯔꯣ? ꯍꯦꯂꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯏꯁ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯈꯛꯇ ꯑꯁꯤꯗ ꯁꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯇꯔꯨꯛꯀꯤ ꯑꯅꯤꯡꯕ ꯅꯤꯔꯕꯅꯤ꯫ ꯐꯔꯛ ꯇꯥꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯃꯊꯪ ꯇꯥꯔꯛꯄꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯣꯏꯅ ꯌꯦꯡꯍꯧꯔꯣ ꯀꯩꯅꯣ꯫ ꯕꯨꯠ ꯇꯔꯨꯛ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯦꯔꯥ ꯃꯗꯨ ꯌꯥꯔꯣꯏꯗ꯫ ꯄꯨꯟꯅ ꯊꯦꯡꯅꯕꯅꯤ ꯑꯗꯨꯅꯅꯦ ꯌꯦꯟꯅꯒꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯝꯕ ꯑꯃꯗꯤ ꯃꯣꯝꯕꯗꯣ ꯋꯥꯟꯊꯗꯦ ꯍꯥꯏꯕꯗ ꯃꯉꯥꯏꯔꯦ꯫ ꯃꯃꯥꯡꯃꯛꯇꯗ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯆꯦꯟꯒꯦ ꯍꯥꯏꯔꯕꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯕꯅ ꯀꯞꯇꯨꯅ ꯂꯦꯜꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯦꯂꯣꯏ ꯑꯃꯁꯨꯡ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ ꯑꯃꯃꯝ ꯌꯦꯟꯅꯕ ꯍꯥꯏꯕꯗ ꯌꯥꯅꯔꯦ꯫ ꯍꯦꯂꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯐꯔꯦ ꯅꯨꯄꯥ ꯈꯔ ꯃꯁꯛ ꯐꯖꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯒꯦ꯫ ꯑꯗꯨꯅ ꯀꯨꯆꯨ ꯈꯔ ꯁꯦꯡꯗꯕ ꯑꯁꯤꯅ ꯑꯊꯤꯕ ꯕꯨꯠ ꯅꯈꯣꯏ ꯇꯔꯨꯛꯀꯤ ꯑꯣꯏꯖꯔꯣ꯫ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯑꯊꯤꯕꯒ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯍꯦꯂꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯀꯔꯦꯝꯅꯅ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯕꯨꯠ ꯅꯨꯄꯤꯅꯕꯨ ꯐꯖꯗꯅ ꯀꯌꯥꯝ ꯌꯥꯝꯅ ꯐꯖꯗꯣꯏꯅꯣ? ꯃꯃꯤꯠ ꯈꯔ ꯆꯣꯡꯊꯣꯛ, ꯃꯃꯥꯏ ꯈꯔ ꯐꯩ, ꯃꯌꯥ ꯈꯔ ꯆꯧ, ꯃꯁꯝ ꯈꯔ ꯐꯥ, ꯃꯅꯥꯇꯣꯟ ꯈꯔ ꯆꯥꯎ꯫ ꯅꯈꯣꯏꯒꯤ ꯅꯁꯛꯁꯤꯡ ꯑꯗꯨꯗꯅꯦ ꯋꯥꯈꯜ ꯆꯥꯅꯔꯛꯇꯗꯅ ꯁꯛ ꯐꯖꯕꯤ ꯕꯨꯠ ꯑꯇꯣꯝꯕꯤ ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯊꯥꯗꯣꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯇꯤꯟꯈ꯭ꯔꯤꯕꯗꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯨꯠ ꯅꯨꯄꯤ ꯇꯔꯨꯛ ꯑꯗꯨ ꯁꯥꯎꯅ ꯍꯦꯔꯥ ꯃꯁꯤꯗꯤ ꯑꯩꯒꯤ ꯃꯆꯤꯡ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯩꯈꯣꯏ ꯈꯛꯀꯤꯔꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ? ꯅꯈꯣꯏꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯝ ꯇꯣꯝꯕꯤ ꯅꯥꯜꯂꯒ ꯊꯝꯖꯕꯗꯣ ꯅꯣꯏꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯗ ꯇꯨꯀꯠꯆꯔꯛꯄꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯦꯂꯣꯏ ꯇꯔꯨꯛ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯛꯂꯕꯗ ꯋꯥ ꯃꯈꯥꯗꯤ ꯇꯥꯔꯨꯗ꯭ꯔꯦ꯫ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯃꯃꯤꯠ ꯐꯩꯇꯛ ꯌꯦꯡꯂꯝꯂꯒ ꯃꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯊꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯝꯕ ꯀꯞꯂꯒ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯁꯣꯏꯗꯅ ꯁꯤꯔꯅꯤꯀꯣ꯫ ꯏꯇꯥꯎꯅ ꯆꯠꯂꯣꯏꯁꯦ ꯍꯥꯏꯕꯗꯨꯗ ꯌꯥꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯃꯄꯣꯛ ꯈꯨꯗꯤꯡ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ ꯏꯇꯥꯎ꯫ ꯑꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒꯗꯤ ꯍꯦꯂꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯃꯣꯝꯕꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯝꯕꯕꯨꯅ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯄꯨꯗꯨꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨ ꯈꯔ ꯍꯦꯟꯗꯣꯔꯛꯂꯕꯗ ꯍꯦꯂꯣꯏ ꯑꯍꯜ ꯑꯗꯨꯅ ꯏꯅꯥꯎꯁꯤꯡ ꯅꯨꯄꯥ ꯑꯁꯤꯗ ꯑꯃꯨꯛꯇꯪꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯪꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏ ꯇꯔꯨꯛ ꯑꯃꯃꯝꯇ ꯆꯪꯂꯒ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯑꯗꯣ ꯅꯤꯔꯁꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯑꯩ ꯍꯥꯟꯅ ꯆꯪꯂꯒꯦ, ꯃꯇꯨꯡꯗ ꯅꯣꯏ ꯃꯊꯪ ꯆꯪꯉꯣꯀꯣ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯜꯗꯨ ꯌꯥꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯍꯥꯟꯅ ꯃꯣꯝꯕꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕꯒꯨꯝꯅ ꯃꯣꯝꯕꯗꯣ ꯃꯇꯣꯝꯇ ꯃꯣꯃꯣꯟꯗꯣꯛꯇꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯎꯔꯒ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯆꯠꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯔꯥꯇꯣꯟꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯇꯥꯊꯣꯠꯀ ꯄꯨꯟꯅ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯄꯗ ꯃꯣꯝꯕꯗ ꯑꯇꯤꯌꯥꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯅꯣꯛꯂꯒ ꯆꯠꯄꯗꯨ ꯎꯕꯗ ꯄꯥꯕꯣꯛ ꯑꯁꯤꯕꯨ
ꯏꯕꯨꯡ ꯃꯣꯝꯕ ꯅꯠꯇꯕ꯭ꯔꯅꯦ? ꯃꯥꯅꯤꯅꯦꯍꯦ. ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯀꯩꯅꯣꯝꯃꯅꯤꯅꯦꯍꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯣꯝꯕꯕꯨ ꯀꯧꯔꯝꯃꯤ. ꯃꯣꯝꯕ ꯈꯨꯝꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯩ. ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯂꯝꯃꯤ. ꯈꯨꯔꯥꯇꯣꯟꯅ ꯍꯩꯁ, ꯃꯁꯤ ꯍꯦꯂꯣꯏꯅ ꯆꯦꯗꯨꯅ ꯄꯨꯔꯨꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯍꯥꯏ ꯇꯥꯊꯣꯟ, ꯑꯩꯅꯦ ꯅꯕꯨꯡꯁꯦ ꯃꯣꯏꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯝꯂꯒꯦ. ꯅꯪꯅ ꯑꯋꯥꯡ ꯊꯪꯕ ꯈꯨꯜꯗ ꯂꯩꯕ ꯑꯃꯥꯏꯕ ꯅꯨꯡꯖꯥꯎꯗꯣ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯝꯂꯨꯆꯣ. ꯍꯣꯏ ꯄꯥꯕꯨꯡ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯟꯗꯣ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ. ꯈꯨꯔꯥꯇꯣꯟꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯣꯝꯕꯕꯨ ꯆꯤꯡꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯍꯟꯗꯨꯅ ꯂꯩꯍꯜꯂꯝꯃꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯣꯝꯕꯗ ꯆꯪꯂꯤꯕ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯈꯨꯔꯥꯇꯣꯟꯕꯨ ꯎꯕꯗ ꯑꯄꯥꯝꯕ ꯐꯥꯎꯔꯗꯨꯅ ꯏꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ. ꯈꯨꯔꯥꯇꯣꯟ, ꯉꯁꯤꯗꯤ ꯅꯪꯁꯦ ꯅꯁꯛ ꯌꯥꯝ ꯐꯖꯩꯀꯣ. ꯈꯨꯔꯥꯇꯣꯟꯗꯣ ꯍꯔꯥꯎꯅ ꯍꯩꯃ, ꯑꯩꯕꯨ ꯐꯖꯕ꯭ꯔꯅꯦ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ. ꯃꯣꯝꯕ ꯃꯔꯩꯒꯗꯨ ꯀꯣꯜꯂꯞ ꯇꯧꯔꯒ ꯑꯗꯣ ꯈꯨꯔꯥꯇꯣꯟ, ꯅꯪꯕꯨ ꯅꯨꯄꯤꯒ ꯊꯤꯔꯕꯣ? ꯍꯥꯏ ꯀꯔꯤꯅꯣꯅꯦꯍꯦ ꯃꯣꯝꯕ, ꯑꯁꯨꯛ ꯀꯨꯏꯅ ꯈꯨꯡꯒꯪ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯒ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯥ ꯍꯪꯉꯛꯏꯁꯤꯕꯣ? ꯃꯊꯪ ꯈꯨꯔꯥꯇꯣꯟꯅ ꯍꯩꯁ, ꯃꯁꯤ ꯃꯣꯝꯕ ꯅꯠꯇꯦ. ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯍꯦꯂꯣꯏ ꯑꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯏ. ꯈꯪꯒꯅꯤ, ꯑꯩꯁꯨ ꯄꯥꯎꯈꯨꯝꯗꯤ ꯋꯥꯠꯍꯜꯂꯔꯣꯏꯒꯦ. ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯇꯥꯊꯣꯟ ꯑꯃꯁꯨꯡ ꯑꯃꯥꯏꯕ ꯀꯨꯜꯂꯕꯤ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ. ꯃꯣꯏ ꯎꯕꯗ ꯈꯨꯔꯥꯇꯣꯟ ꯏꯔꯥꯡ ꯋꯥꯔꯤ ꯀꯥꯏꯔꯗꯨꯅ ꯁꯨꯒꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯀꯨꯜꯂꯕꯤ ꯎꯕꯗ ꯃꯣꯝꯕꯗꯤ ꯃꯁꯥꯗꯨ ꯈꯔ ꯍꯩꯅꯗꯕ ꯍꯧꯔꯛꯂꯦ. ꯑꯁꯥꯎꯕꯒꯤ ꯁꯛꯇꯝ ꯎꯠꯂꯒ ꯃꯁꯤꯒꯤ ꯃꯀꯣꯛꯇ ꯑꯉꯧꯕ ꯃꯆꯨꯒꯤ ꯈꯨꯒꯦꯛ ꯌꯦꯠꯂꯤꯕ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ? ꯃꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯍꯜꯂꯛꯀꯅꯨ. ꯑꯩ ꯃꯥ ꯌꯥꯝ ꯍꯩꯅꯗꯦ. ꯀꯨꯜꯂꯕꯤꯅ ꯃꯣꯝꯕ ꯅꯣꯛꯂꯒ ꯃꯁꯤꯗꯤ ꯍꯦꯛ ꯆꯪꯂꯛꯄ ꯍꯧꯕꯒ ꯑꯩꯕꯨ ꯇꯥꯟꯕ ꯍꯥꯟꯅ ꯍꯧꯋꯤꯗ. ꯃꯁꯤ ꯁꯛꯊꯤꯕꯤ ꯍꯦꯂꯣꯏ ꯑꯍꯜ ꯑꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝ ꯇꯥꯏ. ꯋꯥꯗꯨ ꯇꯥꯕꯗ ꯃꯣꯝꯕꯗꯣ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝ ꯎꯠꯂꯛꯂꯝꯃꯤ. ꯈꯨꯔꯥꯇꯣꯟꯅ ꯀꯌꯥꯃꯨꯛ ꯊꯤꯕꯖꯥꯠꯅꯣꯅꯦ? ꯑꯩꯅ ꯇꯥꯕꯗꯗꯤ ꯍꯦꯂꯣꯏꯁꯤꯡ ꯑꯁꯦ ꯃꯁꯛ ꯂꯣꯏꯅ ꯐꯖꯩ ꯍꯥꯏꯅ ꯇꯥꯏꯗ. ꯇꯥꯊꯣꯟꯅ ꯑꯁ ꯄꯥꯕꯨꯡ, ꯅꯪꯁꯨ ꯏꯔꯥꯡꯈꯤꯠ ꯌꯥꯎꯔꯨꯔꯅꯨ. ꯏꯍꯜ ꯌꯥꯗꯨꯈꯩ ꯅꯨꯃꯤꯠꯇꯅꯦ ꯊꯥꯔꯤꯕ ꯐꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩꯌꯨ. ꯀꯨꯜꯂꯕꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯈꯔ ꯄꯨꯊꯣꯔꯛꯂꯝꯃꯤ. ꯍꯦꯂꯣꯏ ꯑꯍꯜ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯆꯪꯗꯨꯅ ꯑꯋꯥꯕ ꯄꯤꯔꯤꯕ? ꯀꯔꯤ ꯄꯥꯝꯒꯦ? ꯑꯩꯗꯤ ꯑꯣꯖꯥ ꯃꯥꯏꯕ, ꯅꯪꯒꯤ ꯀꯣꯛ ꯑꯇꯥꯡꯕꯗꯣ ꯑꯗꯨ ꯆꯥꯅꯤꯡꯉꯤ. ꯀꯨꯜꯂꯕꯤ ꯃꯥꯒꯤ ꯄꯥꯏꯔꯤꯕ ꯇꯥꯏꯔꯦꯟ ꯃꯆꯥ ꯑꯗꯨꯅ ꯃꯣꯝꯕꯗ ꯀꯜꯂꯒ ꯃꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨ. ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤꯅꯦ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯑꯔꯣꯏ. ꯃꯣꯝꯕ ꯃꯈꯣꯡꯒꯗꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯊꯤꯜꯂꯒ ꯌꯥꯔꯣꯏ, ꯑꯩꯗꯤ ꯅꯪꯒꯤ ꯅꯀꯣꯛ ꯆꯥꯒꯦ. ꯑꯩ ꯃꯗꯨꯗꯒꯤ ꯁꯨꯡꯍꯦꯟ ꯍꯦꯜꯂꯣꯏ. ꯀꯨꯜꯂꯕꯤ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯎꯠꯀꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯃꯣꯝꯕꯗ ꯎꯠꯂꯝꯃꯤ. ꯑꯗꯨꯒ ꯃꯣꯝꯕ ꯅꯣꯛꯂꯒ ꯇꯨ, ꯃꯁꯤ ꯎꯔꯕ꯭ꯔꯥ? ꯍꯟꯗꯛꯀ ꯅꯪꯒꯤ ꯋꯥꯍꯩꯗꯨ ꯍꯣꯡꯗ꯭ꯔꯕꯗꯤꯅꯦ ꯃꯁꯤꯒꯤ ꯁꯥꯊꯤ ꯍꯥꯏꯔꯤꯕ ꯕꯨꯠ ꯍꯤꯡꯆꯥꯕꯤꯅ ꯁꯤꯈꯤꯕꯒꯤ ꯎꯠ ꯑꯁꯦ ꯆꯥꯏꯁꯤꯟꯗꯨꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯇꯥꯍꯟꯗꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯍꯤꯡꯍꯟꯒꯗꯕꯅꯤꯀꯣ. ꯃꯣꯝꯕ ꯀꯤꯔꯞ ꯇꯧꯅ ꯀꯨꯜꯂꯕꯤꯗ ꯌꯦꯡꯂꯛꯂꯝꯃꯤ. ꯍꯥꯏꯔꯣ, ꯍꯧꯖꯤꯛꯇꯤ ꯃꯤ ꯃꯀꯣꯛ ꯅꯠꯇꯕ ꯑꯃ, ꯅꯠꯇ꯭ꯔꯒꯅ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯈꯪꯉꯤꯗꯅ. ꯃꯣꯝꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯐꯔꯦ, ꯑꯗꯨꯏꯗꯤ ꯑꯩꯅ ꯆꯪꯂꯤꯕ ꯄꯥꯈꯪ ꯑꯁꯤꯒꯤ ꯃꯅꯥꯀꯣꯡꯁꯦ ꯑꯁꯤ ꯑꯣꯏꯅ ꯆꯥꯒꯦ. ꯀꯨꯜꯂꯕꯤ ꯁꯥꯎꯅ ꯃꯤꯑꯣꯏꯕꯒꯤ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨꯅꯦ, ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯍꯟꯒꯅꯨꯀꯣ. ꯃꯣꯝꯕ ꯄꯦꯔꯒ ꯑꯩꯅ ꯆꯥꯒꯦ ꯈꯟꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯅꯤ. ꯃꯤ ꯃꯀꯣꯛꯁꯨ ꯌꯥꯗ꯭ꯔꯕ, ꯃꯅꯥꯀꯣꯡꯁꯨ ꯌꯥꯗ꯭ꯔꯕ. ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯃꯤꯗꯤ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ. ꯀꯨꯜꯂꯕꯤꯅ ꯙꯞ ꯇꯧꯔꯒ ꯎꯠ ꯑꯁꯤ ꯆꯥꯏꯁꯤꯜꯂꯛꯑꯒꯦ. ꯌꯥꯔꯦ, ꯑꯃ ꯍꯥꯏ ꯌꯥꯗꯦ. ꯑꯗꯨꯏꯗꯤ ꯑꯩ ꯎꯆꯤ ꯆꯥꯒꯦ. ꯎꯆꯤ ꯆꯥꯒꯦ ꯍꯥꯏꯔꯤꯅꯦꯍꯦ, ꯅꯣꯏꯕꯨ ꯀꯝꯗꯧꯕ? ꯈꯨꯔꯥꯇꯣꯟꯗ ꯃꯀꯣꯛ ꯍꯣꯠꯂꯒ ꯑꯁ, ꯍꯧꯖꯤꯛꯄꯨ ꯅꯨꯃꯤꯗꯥꯡ ꯇꯥꯔꯝꯗꯥꯏꯁꯤꯗ ꯀꯗꯥꯏꯗꯒꯤ ꯎꯆꯤ ꯐꯥꯔꯨꯗꯣꯏꯅꯣ? ꯍꯦꯂꯣꯏꯅꯤꯅ ꯃꯋꯥ ꯄꯦꯠꯃꯟꯈ꯭ꯔꯦꯗ. ꯃꯁꯛ ꯑꯁꯦ ꯖꯨꯠ ꯆꯥꯔꯝꯃꯣꯏꯌꯦ ꯃꯁꯦ.
ꯃꯣꯝꯕꯗꯨ ꯁꯥꯎꯗ ꯑꯩꯕꯨ ꯆꯤꯡꯂꯥꯛꯇꯣꯔꯦꯗ ꯃꯁꯤ ꯉꯁꯥꯏꯗꯒꯤꯗꯤ ꯑꯩꯒꯤ ꯁꯛꯀꯤ ꯃꯇꯥꯡꯗꯨꯗ ꯂꯩꯅꯔꯒ ꯂꯩ ꯇꯣꯛꯑꯣ ꯑꯩ ꯑꯝꯇ ꯆꯥꯖꯔꯔꯣꯏꯒꯦ ꯑꯩ ꯊꯣꯛꯆꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯍꯜꯗꯣ ꯁꯥꯎꯗꯨꯅ ꯃꯣꯝꯕꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯇꯨꯅ ꯃꯥꯡꯈ꯭ꯔꯦ ꯀꯨꯂꯕꯤ ꯅꯣꯛꯂꯒ ꯍꯩꯃ ꯃꯁꯤꯒꯤ ꯍꯦꯂꯣꯏ ꯑꯍꯜ ꯑꯁꯤꯗꯤ ꯁꯥꯎꯗꯅꯒ ꯊꯣꯛꯈ꯭ꯔꯦꯅꯦ ꯈꯨꯔꯥꯇꯣꯟ ꯑꯃꯗꯤ ꯇꯥꯊꯣꯠꯁꯨ ꯅꯣꯛꯄꯗ ꯌꯥꯎꯁꯤꯜꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯃꯆꯦꯝ ꯑꯍꯜꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯅꯥꯎ ꯃꯉꯥ ꯑꯗꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯖꯔꯛꯇꯨꯅ ꯏꯆꯦ ꯌꯥꯝ ꯊꯨꯏꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯄꯤꯖꯔꯛꯄ꯭ꯔꯥ ꯃꯆꯦꯝ ꯑꯍꯜꯗꯨ ꯏꯁꯤꯡꯒ ꯍꯩꯖꯤꯜꯂꯕꯗꯤ ꯃꯩꯈꯨꯒ ꯊꯣꯔꯛꯇꯧꯕ ꯃꯈꯩ ꯁꯥꯎꯔꯕꯅꯤ ꯃꯅꯥꯎꯁꯤꯡꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯃꯍꯥꯛ ꯁꯥꯎꯅ ꯑꯣꯍꯣ ꯂꯣꯏ ꯆꯥꯔꯛꯑꯦ ꯆꯥꯔꯛꯇꯕ ꯑꯝꯇ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯅꯣꯏꯁꯨ ꯆꯥꯔꯨꯔꯣ ꯁꯣꯏꯗꯅ ꯑꯅꯤꯡꯕꯗꯣ ꯄꯤꯔꯛꯂꯗꯕꯅꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯆꯣꯡꯊꯈꯤꯔꯝꯃꯤ ꯍꯦꯂꯣꯏ ꯑꯅꯤꯁꯨꯕꯤ ꯑꯗꯨꯅ ꯑꯗꯨꯗꯤ ꯏꯅꯥꯎꯁꯥ ꯃꯊꯪꯗꯤ ꯑꯩ ꯇꯥꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯝꯕꯒꯤ ꯃꯅꯥꯛꯇ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯐꯥꯎꯗꯣꯔꯛꯂꯝꯃꯤ ꯀꯨꯂꯕꯤꯗꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯕ ꯌꯨꯝꯁꯤꯟꯕ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯣꯝꯕꯗꯨ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯃꯁꯥ ꯅꯤꯛꯂꯒ ꯑꯩꯕꯤ ꯆꯥꯅꯤꯡꯉꯦ ꯃꯇꯧ ꯑꯗꯨꯗ ꯀꯨꯂꯕꯤ ꯈꯪꯂꯗꯨꯅ ꯍꯤ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯑꯃ ꯇꯥꯟꯈꯤꯕꯗ ꯉꯥꯏ ꯀꯗꯥꯏꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯂꯤꯕꯅꯣ ꯃꯁꯤꯅ ꯑꯃꯨꯛ ꯃꯣꯝꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯦ ꯍꯅꯨꯕꯥ ꯑꯩꯕꯤ ꯆꯥꯅꯤꯡꯉꯦ ꯑꯩꯅ ꯕꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯁꯤ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯃꯈꯣꯡ ꯊꯤꯛꯇꯨꯅ ꯀꯞꯈ꯭ꯔꯦ ꯀꯨꯂꯕꯤꯅ ꯁꯤꯗꯤ ꯌꯥꯏꯕ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯅꯤꯡꯉꯥꯏꯖꯥꯎ ꯑꯣꯏꯅ ꯇꯧꯕꯅꯤ ꯑꯣ ꯀꯨꯂꯕꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯋꯥꯕ ꯅꯪꯉꯨ ꯍꯥꯏꯕ ꯂꯩꯔꯕꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯑꯃ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯑꯃ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯃ ꯑꯃꯨꯛ ꯊꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛ ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯨꯗꯗꯤ ꯀꯨꯂꯕꯤ ꯈꯨꯔꯥꯇꯣꯟ ꯑꯃꯗꯤ ꯇꯥꯊꯣꯠ ꯋꯥꯔꯗꯨꯅ ꯂꯩꯃꯥꯏꯗ ꯃꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯤꯔꯛꯇ ꯊꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯁꯨ ꯇꯥꯕꯗꯒꯤꯗꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯆꯦꯝ ꯇꯔꯨꯛꯅ ꯑꯣꯠꯄꯤꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯣꯝꯕꯒꯤ ꯃꯅꯥꯛꯇ ꯐꯨꯠ ꯐꯥꯎꯗꯣꯔꯛꯂꯝꯃꯤ ꯀꯨꯂꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯎꯔꯒ ꯍꯔꯥꯎꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯂꯥꯛꯄ ꯌꯥꯎꯗ꯭ꯔꯣ ꯅꯆꯦꯝ ꯇꯔꯨꯛ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯑꯣꯠꯄꯤꯔꯦꯅꯦꯍꯦ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯃꯣꯃꯣ ꯅꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯏꯕꯨ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯈꯨꯔꯥꯇꯣꯟ ꯑꯃꯗꯤ ꯇꯥꯊꯣꯠꯇꯤ ꯎꯗꯕꯅꯤꯅ ꯀꯨꯂꯕꯤꯗ ꯍꯪꯖꯔꯝꯃꯤ ꯀꯨꯂꯕꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯔꯤꯕꯁꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ ꯃꯥꯅ ꯑꯗꯨꯝ ꯋꯥꯔꯛꯆꯔꯅꯤ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨ ꯃꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯆꯦꯇꯣꯟ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯕꯣ ꯀꯩꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯣꯏꯅ ꯇꯝꯊꯤꯅ ꯑꯣꯠꯄꯤꯕꯕꯨ ꯍꯧꯅꯕ꯭ꯔꯣ ꯐꯖꯅ ꯍꯥꯏꯅꯔꯤꯉꯩꯁꯤꯗꯅꯦ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯍꯦꯂꯣꯏ ꯆꯪꯂꯕ ꯃꯣꯝꯕꯗꯣ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯅꯪ ꯂꯦꯞꯂꯤ ꯅꯠꯇ꯭ꯔꯥ ꯉꯁꯤꯗꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯣꯏꯔꯕꯁꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯩꯗꯤ ꯏ ꯃꯔꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯄꯣꯛꯄꯨ ꯐꯠꯇ꯭ꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯉꯥꯛꯄꯤꯕ ꯈꯛ ꯉꯝꯂꯣꯏ ꯃꯣꯝꯕ ꯌꯥꯝꯅ ꯁꯥꯎꯅ ꯍꯦ ꯀꯣꯛꯇꯥꯡꯕ ꯑꯃꯥꯏꯕ ꯅꯄꯥꯅ ꯅꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯗꯤꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤ ꯈꯠꯅꯕꯗ ꯏꯅ ꯆꯣꯡꯂꯛꯄꯁꯨ ꯌꯥꯏ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯍꯥꯏꯌꯨ ꯀꯔꯤ ꯏ ꯆꯣꯡꯕ ꯅꯤꯡꯁꯤꯡꯉꯨꯍꯦ ꯏꯆꯦꯇꯣꯟ ꯍꯦꯂꯣꯏꯗꯤ ꯏ ꯊꯣꯛꯇꯕꯅꯤ ꯑꯩꯈꯣꯏꯗꯤ ꯁꯤꯔꯕꯁꯨ ꯎꯠ ꯑꯣꯟꯕꯅꯤ ꯃꯁꯤ ꯀꯥꯎꯊꯣꯛꯂꯕ꯭ꯔꯣ ꯃꯣꯝꯕ ꯋꯥꯈꯜ ꯇꯧꯔꯒ ꯍꯣꯏꯅꯦꯍꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯍꯥꯏꯕ ꯌꯥꯏ ꯍꯦꯂꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯝꯃꯤ ꯇꯥꯊꯣꯠ ꯅꯣꯛꯂꯒ ꯍꯦꯂꯣꯏ ꯑꯃ ꯑꯣꯏꯔꯒ ꯑꯁꯤ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯃꯣꯝꯕꯗ ꯍꯦ ꯁꯛꯊꯤꯕꯤ ꯌꯥꯆꯧꯕꯤ ꯅꯪ ꯀꯔꯤ ꯈꯪꯒꯗꯅ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯦ ꯃꯣꯝꯕ ꯑꯃꯁꯨꯡ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯀꯟꯅ ꯃꯨꯛꯅꯗꯨꯅ ꯈꯠꯅꯔꯝꯃꯤ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯑꯉꯝꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯅꯔꯝꯃꯤ ꯑꯇꯣꯝꯕꯤꯗꯤ ꯍꯩꯁꯤꯡꯕꯤ ꯃꯤꯇ꯭ꯔꯪꯗ ꯀꯅꯥꯒꯁꯨ ꯂꯝꯕꯥ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕꯤꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯂꯥꯛꯆꯕ ꯉꯝꯈꯤꯕꯅꯤ
ꯃꯣꯝꯕꯒꯤ ꯍꯛꯆꯥꯡꯗꯒꯤ ꯁꯦꯠꯇꯣꯛꯇꯨꯅ ꯃꯆꯦꯇꯣꯟꯕꯨ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯥꯏꯗꯨꯅ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯣꯝꯕ ꯍꯤꯂꯣꯏ ꯊꯣꯛꯈ꯭ꯔꯕꯗ ꯃꯁꯥꯗꯨ ꯄꯗ꯭ꯔꯥꯛ ꯇꯥꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯔꯥꯇꯣꯟꯗ ꯏꯁꯤꯡ ꯂꯧꯔꯨꯔꯒ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯣꯝꯕ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯁꯨꯒꯠꯂꯒ "ꯀꯩꯅꯣ? ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤꯕꯣ? ꯍꯦ, ꯅꯌꯨꯝꯗꯅꯤꯅꯦꯍꯦ! ꯇꯞꯅ ꯍꯧꯒꯠꯂꯨꯅꯦ, ꯋꯥꯔꯅꯤꯅꯦ ꯅꯪꯕꯣ"꯫ ꯃꯣꯝꯕ ꯉꯥꯏꯍꯥꯛ ꯃꯔꯨꯞ ꯊꯣꯡꯕꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯃꯟꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯡꯕꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯚꯨꯠ 6 ꯑꯗꯨꯅ ꯊꯧꯒꯜ ꯇꯧꯒꯗꯕꯒꯤ ꯆꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯚꯨꯠ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ "ꯏꯅꯥꯎꯁꯥ, ꯅꯈꯨꯠꯇ ꯎꯠ ꯈꯔ ꯈꯔ ꯄꯥꯏꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯔꯣꯍꯦ꯫ ꯊꯧꯒꯜ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯍꯔꯥꯎꯅ ꯆꯥꯊꯣꯛꯂꯁꯤ"꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯃꯈꯣꯏ 6ꯀꯤ ꯃꯌꯥꯏꯗ ꯎꯄꯥꯏ ꯂꯩꯇꯅ ꯇꯨꯃꯤꯟꯅ ꯈꯞꯇꯨꯅ ꯂꯩꯕ ꯊꯣꯝꯕ ꯑꯗꯨ ꯎꯠꯁꯤꯡ ꯑꯗꯨ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤ ꯚꯨꯠ 6 ꯑꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯊꯣꯝꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁꯤꯟꯗꯨꯔꯅ ꯐꯠꯇꯕꯗ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ, ꯑꯩ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯁꯨꯝꯅ ꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯪꯂꯦ ꯊꯣꯡꯕꯗꯨ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯣꯟꯕꯤ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ꯫ ꯃꯁꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯃꯆꯦ ꯑꯍꯜꯅ "ꯃꯁꯤꯒꯤ ꯑꯇꯣꯝꯕꯤꯁꯦ ꯃꯥ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯅꯤꯡꯕ ꯊꯨꯡꯂꯔꯣꯏ꯫ ꯃꯍꯥꯛꯄꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ"꯫ ꯑꯇꯩ ꯚꯨꯠ ꯅꯨꯄꯤ ꯃꯅꯥꯎꯁꯨ ꯑꯍꯜꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯝꯃꯤ꯫ ꯆꯞ ꯃꯥꯟꯅꯅ ꯍꯤꯂꯣꯏ 6 ꯑꯗꯨꯁꯨ ꯃꯅꯥꯎ ꯅꯨꯄꯤꯕꯨ ꯄꯔꯥ ꯇꯝꯕꯤꯅꯕ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯚꯨꯠ ꯑꯇꯣꯝꯕꯤ ꯂꯩꯅꯥꯅ ꯊꯣꯡꯕꯕꯨ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯣꯡꯕꯅ "ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯂꯥꯏꯔꯦꯝꯕꯤꯔ? ꯍꯤꯂꯣꯏꯔ? ꯀꯅꯥꯅꯣ?" ꯂꯩꯅꯥꯕꯨ ꯅꯣꯛꯂꯒ "ꯑꯩꯁꯦ ꯚꯨꯠ ꯅꯨꯄꯤ, ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤꯅꯤ"꯫ "ꯑꯦ, ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯟꯕꯤꯔꯤꯕ"? "ꯑꯩꯗꯤ ꯏꯆꯦꯝꯈꯣꯏꯒ ꯋꯥꯈꯜ ꯆꯥꯅꯔꯛꯇꯕꯗꯒꯤ ꯀꯨꯏꯔꯦ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯆꯥꯗꯥ ꯅꯧꯗꯥꯗꯨꯅ ꯂꯩꯔꯛꯄ꯫ ꯇꯧꯕꯇꯕꯨ ꯏꯆꯦꯝ 6ꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯗ ꯑꯩꯅ ꯉꯁꯤ ꯇꯧꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ"꯫ "ꯑꯣ, ꯅꯪꯗꯤ ꯚꯨꯠ ꯑꯣꯏꯔꯕꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦ ꯂꯥꯏꯔꯦꯝꯕꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝꯅ ꯅꯤꯡꯊꯤꯖꯩ꯫ ꯁ꯭ꯋꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯪꯒꯨꯝꯅ ꯅꯤꯡꯊꯤꯖꯔꯝꯒꯗ꯭ꯔꯥꯕ? ꯃꯥꯟꯗꯦ꯫ ꯁꯛ ꯐꯖꯕꯒꯤ ꯃꯇꯤꯛ ꯅꯕꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯐꯖꯩ"꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯣꯡꯕ ꯄꯥꯈꯠꯅ "ꯑꯦ, ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯃꯣꯝꯕꯒꯤ ꯈꯣꯟꯖꯦꯜꯅꯤ, ꯅꯠꯇꯕ꯭ꯔꯅꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯕ ꯑꯃꯨꯛꯁꯨ ꯂꯩꯅꯥꯗ ꯃꯣꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯝꯕ ꯑꯗꯨ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯕ ꯃꯈꯩ ꯊꯣꯡꯕꯕꯨ ꯁꯣꯜꯂꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯡꯕ ꯅꯨꯡꯉꯥꯏꯇꯅ "ꯏꯇꯥꯎ, ꯑꯩ ꯍꯜꯂꯛꯏ"꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯁꯤꯔꯨꯔꯦ ꯈꯜꯂꯨꯔꯕ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯊꯣꯡꯕꯅ ꯍꯔꯥꯎꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯟꯖꯔꯒ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕꯁꯨ ꯃꯔꯨꯞ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯎꯔꯒ ꯃꯄꯤ ꯇꯥꯗꯕ ꯌꯥꯎꯅꯔꯝꯗꯦ꯫ "ꯌꯥꯔꯦꯅꯦ, ꯅꯈꯣꯏꯕꯨ ꯀꯞꯃꯟꯗꯅ ꯅꯄꯤꯒ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏꯅꯦꯍꯦ꯫ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯠꯇ꯭ꯔꯕ ꯚꯨꯠꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯏꯕꯅꯣ"꯫ ꯊꯣꯝꯕ ꯂꯩꯅꯥꯗ ꯌꯦꯡꯈꯠꯂꯛꯇꯨꯅ "ꯇꯨ, ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯤ ꯚꯨꯠ ꯅꯨꯄꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕꯤꯕꯅꯤ"꯫ ꯃꯣꯝꯕꯅ ꯂꯩꯅꯥꯗ ꯌꯦꯡꯈꯠꯂꯛꯇꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯝꯃꯤ꯫ ꯂꯩꯅꯥꯗꯤ ꯃꯣꯝꯕꯒꯤ ꯃꯤꯅꯣꯛ ꯐꯖꯔꯕ ꯁꯑꯣꯡ ꯁꯕꯥꯟ ꯑꯗꯨ ꯎꯕꯗ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯨꯜꯂꯕꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯍꯩꯃꯣꯝꯕ, ꯚꯨꯠ ꯅꯨꯄꯤꯁꯨ ꯃꯁꯛ ꯐꯖꯩ, ꯃꯕꯨꯛꯆꯦꯜꯁꯨ ꯐꯩ꯫ ꯅꯪ ꯈꯛ ꯀꯥꯎꯒꯅꯨꯀꯣ, ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ꯫ ꯅꯌꯨꯝꯗ ꯅꯇꯣꯝꯇ ꯂꯩꯕꯗꯨ ꯇꯟꯗ꯭ꯔꯣ? ꯑꯩ ꯆꯠꯂꯦ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯚꯨꯠ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯣꯝꯕꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯍꯤꯂꯣꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯨꯠ ꯐꯥꯎꯗꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯅꯔꯝꯃꯤ꯫ "ꯑꯦ, ꯀꯩꯅꯣ ꯈꯪꯗꯅꯒ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯚꯨꯠꯂꯣ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯅꯥ ꯁꯥꯎꯅ "ꯑꯩꯗꯤ ꯍꯤꯂꯣꯏ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯁꯥꯎꯔꯨꯔꯕ ꯍꯥꯏꯇꯥꯔꯦ"꯫ ꯍꯤꯂꯣꯏ ꯑꯗꯨꯅ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ "ꯑꯦ, ꯃꯁꯤꯗꯤ ꯚꯨꯠ ꯑꯇꯣꯝꯕꯤ ꯑꯗꯨꯅꯤꯅꯦ꯫ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ"? "ꯑꯩꯗꯤ ꯏꯕꯨꯡ ꯃꯣꯝꯕꯁꯦ ꯏꯆꯦꯝ ꯐꯠꯇꯕꯤ 6 ꯑꯗꯨꯅ ꯆꯦꯟꯒꯦ ꯇꯧꯔꯝꯕꯗꯒꯤ
ꯑꯩꯅ ꯍꯧꯖꯤꯛꯇ ꯃꯈꯣꯏꯒ ꯈꯠꯅꯗꯨꯅ ꯍꯜꯂꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯁꯨ ꯏꯕꯨꯡ ꯊꯣꯝꯕꯁꯦ ꯏꯆꯦꯝ ꯐꯠꯇꯕꯤ ꯑꯩꯒꯤ ꯇꯔꯨꯛ ꯑꯗꯨꯅꯅꯦ ꯄꯨꯔꯝꯕꯗꯒꯤ ꯀꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯏꯁꯨ ꯁꯤꯗꯤ ꯏꯕꯨꯡ ꯃꯣꯝꯕꯒꯤ ꯌꯨꯝꯅꯤ, ꯅꯪꯅ ꯀꯟꯕꯤꯔꯤꯕꯅ ꯏꯕꯨꯡ ꯊꯣꯝꯕꯒꯤꯅꯤ꯫ ꯅꯪꯅ ꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯍꯦꯔꯥ, ꯃꯁꯤꯗꯤ ꯑꯩ ꯃꯆꯤꯡ ꯂꯥꯛꯀꯗꯧꯔꯦꯗ꯫ ꯍꯣꯏ ꯏꯕꯨꯡ ꯃꯣꯝꯕꯁꯦ ꯑꯩꯅ ꯄꯥꯝꯖꯔꯨꯔꯕꯗꯣ ꯑꯗꯨꯒꯤ ꯑꯩ ꯃꯉꯣꯟꯗ ꯆꯦꯟꯕ ꯂꯥꯛꯏꯕ꯫ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯍꯦꯝꯕꯕꯨ ꯍꯦꯛ ꯎꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯏꯄꯪ ꯄꯪꯖꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯂꯩꯅꯥꯅꯒ ꯍꯥꯟꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯍꯦꯔꯥ, ꯃꯨꯠ ꯅꯨꯄꯤ ꯅꯪꯅꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ, ꯑꯩꯅ ꯍꯥꯟꯅ ꯍꯥꯜꯂꯤ ꯏꯕꯨꯡ ꯃꯣꯝꯕꯕꯨ ꯈꯟꯖꯕꯗꯤ꯫ ꯃꯥꯗꯤ ꯑꯩꯒꯤ ꯑꯣꯏꯔꯅꯤ, ꯅꯠꯇ꯭ꯔ ꯏꯕꯣꯡ? ꯃꯣꯝꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯁ ꯍꯣꯏ ꯍꯥꯏꯌꯨꯕ꯫ ꯃꯣꯝꯕ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯣꯏ ꯃꯥꯅ ꯍꯥꯜꯂꯤ ꯑꯩꯅ ꯎꯕ꯫ ꯂꯩꯅꯥꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ, ꯍꯟꯕ ꯀꯧꯕ ꯂꯩꯇꯕ ꯃꯈꯩ꯫ ꯃꯗꯨ ꯌꯥꯔꯣꯏꯅꯦ, ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯁꯤꯅ ꯏꯕꯨꯡ ꯅꯪꯕꯨ ꯈꯟꯖꯕ ꯍꯥꯜꯂꯕꯁꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯟꯖꯔꯦ, ꯑꯗꯨꯅ ꯑꯩꯒ ꯅꯨꯡꯁꯤꯅꯐꯝ ꯊꯣꯛꯏ, ꯊꯣꯛꯇꯕ꯭ꯔꯅꯦ ꯏꯕꯨꯡ? ꯊꯣꯛꯏ꯫ ꯋꯥ ꯑꯁꯤꯗꯒꯤ ꯂꯩꯅꯥ ꯑꯃꯗꯤ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯈꯟꯅꯔꯛꯂꯤ꯫ ꯃꯣꯝꯕꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯀꯅꯥꯒꯤ ꯃꯤꯆꯪ ꯆꯪꯒꯅꯤ, ꯆꯪꯉꯨꯔꯒꯅ ꯀꯔꯤ ꯈꯜꯂꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯨꯔꯥꯇꯣꯟ ꯇꯥꯊꯣꯠ ꯑꯃꯗꯤ ꯀꯨꯜꯂꯕꯤ ꯊꯣꯝꯕꯅ ꯈꯥꯝꯗꯣꯛꯂꯕꯁꯨ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯤꯟꯗꯨ ꯈꯠꯅꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯃꯍꯩ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯄ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯔꯥꯇꯣꯟ, ꯀꯨꯜꯂꯕꯤ ꯇꯥꯊꯣꯠ, ꯊꯣꯝꯕ ꯑꯃꯗꯤ ꯃꯣꯝꯕ ꯂꯩꯃꯥꯏꯗ ꯎꯞꯇꯨꯅ ꯃꯍꯩ ꯀꯥꯞꯅꯔꯤꯕ ꯑꯅꯤꯗꯨ ꯄꯥꯟꯗꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯩꯅꯥꯅ ꯃꯩꯒꯤ ꯆꯥꯗꯨ ꯁꯦꯝꯗꯨꯅ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯡꯅ ꯂꯩꯊꯣꯛꯇꯨꯅ ꯐꯛꯂꯥꯡꯗ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯁꯨ ꯊꯥꯡ ꯀꯌా ꯑꯃ ꯄꯥꯏꯈꯠꯍꯟꯗꯨꯅ ꯂꯩꯅꯥ ꯇꯝꯅ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯅꯥꯅꯁꯨ ꯁꯤꯡꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯕꯗꯒꯤ ꯄꯥꯜꯍꯧꯗꯗꯨꯅ ꯃꯣꯝꯕꯒꯤ ꯂꯩꯔꯤꯕ ꯎꯄꯨ ꯑꯃꯗꯤ ꯐꯛꯂꯥꯡꯗ ꯄꯥꯟꯗꯨꯅ ꯃꯍꯨꯠ ꯍꯨꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨ ꯇꯣꯛꯂꯣ ꯃꯥꯡ ꯇꯥꯛꯂꯦ ꯍꯥꯏꯔꯤꯕ ꯐꯥꯎꯕꯗ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯃꯣꯝꯕꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯎꯠ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯣꯝꯕ ꯃꯈꯣꯜ ꯍꯧꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯈꯠꯅꯕꯗꯨ ꯇꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯈꯠꯅ ꯃꯣꯝꯕꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯀꯩꯗꯧꯔꯒꯦ ꯏꯕꯣ? ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯁꯨꯔ ꯅꯣꯝꯂꯒ ꯌꯥꯝꯅ ꯋꯥꯅ ꯁꯥꯖꯈꯤꯕ ꯌꯨꯝ ꯑꯁꯤꯕꯨ ꯅꯕꯥꯅꯤ ꯆꯪꯗꯨꯅ ꯊꯨꯒꯥꯏꯕꯤꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯁꯛ ꯌꯦꯡꯅꯕꯗꯤ ꯌꯥꯗ꯭ꯔꯦ, ꯄꯩꯊꯣꯛꯅꯗꯨꯅ ꯂꯩꯔꯦ꯫ ꯀꯨꯜꯂꯕꯤꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ, ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯃꯛ ꯇꯥꯔꯣ꯫ ꯑꯗꯨꯃꯥꯏꯅ ꯈꯠꯅꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯍꯦꯂꯣꯏ, ꯅꯪꯁꯨ, ꯃꯨꯠ ꯅꯨꯄꯤ ꯅꯪꯁꯨ ꯃꯣꯝꯕꯗ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯣ꯫ ꯃꯁꯤꯗ ꯌꯥꯅꯔꯣꯀꯣ, ꯅꯈꯣꯏ ꯑꯅꯤꯁꯨ ꯌꯥꯔꯣ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯏꯅꯦ꯫ ꯑꯗꯨꯏꯗꯤ ꯏꯕꯨꯡ ꯃꯣꯝꯕꯁꯦ ꯑꯩꯒꯤꯁꯨ ꯑꯣꯏꯔꯅꯤ꯫ ꯂꯩꯅꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯣꯖꯥ ꯃꯥꯏꯕꯅ ꯉꯁꯥꯏ ꯃꯈꯩ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯗꯨꯏꯗꯤ ꯀꯅꯥꯝꯇ ꯈꯠꯅꯔꯝꯂꯣꯏꯗꯕ꯫ ꯃꯣꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ, ꯅꯨꯄꯤ ꯑꯅꯤ ꯂꯧꯗꯣꯏꯕ? ꯂꯨꯍꯣꯡꯗ꯭ꯔꯤꯀꯥꯟꯁꯤꯗ ꯑꯩꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯨꯒꯥꯏꯕꯤꯔꯤ꯫ ꯂꯧꯅ ꯂꯩꯅꯔꯕꯗꯤ ꯑꯩꯗꯤ ꯃꯆꯦꯠ ꯃꯆꯦꯠ ꯐꯛꯈꯤꯗꯧꯕ ꯃꯥꯜꯂꯤ꯫ ꯐꯛꯑꯣꯏꯍꯦ ꯐꯃꯨꯕ, ꯍꯧꯖꯤꯛꯇꯤ ꯂꯩꯅꯥ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯎꯅꯗ꯭ꯔꯦ꯫ ꯂꯩꯅꯥꯅ ꯅꯣꯛꯂꯒ, ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯤ꯫ ꯑꯗꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ, ꯑꯩꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯛꯄꯅꯔ ꯀꯩꯅꯣ ꯅꯨꯄꯤ ꯑꯍꯜꯗꯤ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯑꯁ ꯑꯩꯁꯨ ꯑꯣꯏꯗꯤ ꯑꯣꯏꯅꯤꯡꯕꯅꯤ꯫ ꯐꯔꯦ, ꯑꯩꯅ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯑꯣꯏꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯣꯝꯕꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯆꯪꯒꯗꯧꯕꯗꯣ ꯉꯁꯥꯏ ꯈꯠꯅꯕꯗ ꯌꯨꯝꯗ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤꯅ ꯆꯪꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯣꯝꯕꯅ, ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯗꯤ ꯌꯨꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯇꯨꯝꯕ ꯇꯥꯔꯦꯅꯦ꯫ ꯍꯦꯂꯣꯏ ꯅꯨꯄꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯗ, ꯑꯇꯣꯝꯕꯤꯅ ꯁꯥꯊꯔꯒ ꯂꯣꯏꯔꯦ ꯌꯨꯝꯕꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯐꯖꯔꯕ ꯌꯨꯝꯖꯥꯎ ꯑꯃ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯂꯩꯅꯥꯅꯁꯨ ꯐꯖꯔꯕ ꯏꯃꯨꯡꯒꯤ ꯄꯣꯠꯂꯝ ꯆꯩꯖꯪꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯅ ꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫
Luhongba laklꯤꯕ miyam pumnamak adubu makhoi anina thong thakduna pijarami. Tabak khudingmak loirabada tumbagi matam yausilakpada mombadi matha saba hori. Maramdi nupi ani thibanina karambagi kada changlaga tungani khanbada. Heloi nupi aduna ibong tummarasi thengi. Lainana sahkam wawa challaga ahing thengi tumthorasi. As ai khuk ngawri tawrise. Ngai khoni ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯠꯅꯗꯅꯕ ꯄꯨꯟꯅ ꯇꯨꯝꯗꯣꯏꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯣꯝꯕꯕꯨ ꯂꯥꯏ ꯑꯃꯒꯨꯝꯅ ꯂꯥꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯊꯕꯛ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯁꯨꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯊꯣꯡꯂꯦ ꯊꯣꯡꯃꯤꯟꯅꯩ ꯋꯥꯏ ꯁꯤꯠꯂꯦ ꯁꯤꯠꯃꯤꯟꯅꯩ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯄꯨꯟꯅ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯎꯔꯒ ꯄꯣꯠ ꯃꯆꯦꯝ ꯇꯔꯨꯛ ꯑꯃꯗꯤ ꯍꯦꯂꯣꯏ ꯃꯆꯦꯝ ꯇꯔꯨꯛ ꯑꯗꯨꯗꯤ ꯃꯊꯃꯣꯏꯗꯨ ꯆꯥꯛꯄꯅ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯕꯨꯠ ꯑꯃꯁꯨꯡ ꯍꯦꯂꯣꯏ ꯐꯠꯇꯕꯤꯁꯤꯡꯗꯨ ꯄꯨꯟꯁꯤꯟꯅꯔꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯣꯝꯕꯗꯨ ꯀꯩꯊꯦꯜꯗ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯟꯕꯤꯔꯛꯎꯀꯣ ꯏꯆꯦ ꯏꯕꯥꯅꯤꯅ ꯑꯍꯥꯎꯕ ꯉꯥ ꯊꯣꯡꯂꯝꯗꯣꯏꯅꯤ ꯐꯤꯔꯣꯜꯗꯣ ꯐꯖꯕ ꯂꯩꯔꯛꯎꯀꯣ ꯃꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯂꯒ ꯀꯩꯊꯦꯜꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯔꯨꯖꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯊꯣꯡꯒꯥꯗ ꯑꯅꯤꯗꯨ ꯐꯝꯗꯨꯅ ꯏꯔꯨ ꯂꯨꯖꯃꯤꯟꯅꯔꯝꯃꯤ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯆꯦꯒꯤ ꯅꯪꯒꯟꯁꯦ ꯄꯤꯛꯇꯛꯅ ꯌꯥꯝ ꯐꯖꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯒꯟ ꯑꯗꯨꯕꯨ ꯇꯛꯅꯔꯝꯃꯤ ꯂꯩꯅꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯅꯥꯎꯒꯤꯁꯨ ꯂꯣꯏꯅ ꯍꯦꯛ ꯐꯖꯩ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯄꯨꯟꯅ ꯍꯦꯛꯇ ꯂꯩꯃꯤꯟꯅꯔꯦꯗꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯄꯨꯠ ꯅꯨꯄꯤ ꯇꯔꯨꯛ ꯑꯃꯁꯨꯡ ꯍꯦꯂꯣꯏ ꯅꯨꯄꯤ ꯇꯔꯨꯛꯇꯨ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯔꯣ ꯀꯣꯠꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯈꯣꯏ ꯐꯠꯇꯕ ꯃꯁꯦꯜꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯎꯔꯒ ꯄꯦꯟꯊꯣꯛꯅ ꯂꯩꯕ ꯉꯝꯗꯕꯣꯏꯔꯦ ꯅꯈꯣꯏꯅ ꯐꯠꯇꯕꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯄꯔꯥ ꯇꯝꯕꯤꯕ ꯇꯥꯔꯦ ꯕꯨꯠ ꯌꯥꯏꯃ ꯑꯗꯨꯅ ꯏꯅꯥꯎꯗꯤ ꯇꯤꯃꯨ ꯂꯩꯃꯨꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯂꯛꯇ ꯇꯤꯟꯈꯤꯕꯗꯒꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅꯦ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯃꯥꯡꯍꯟꯕ ꯇꯥꯔꯦ ꯐꯔꯦ ꯌꯦꯡꯅꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯨꯠ ꯅꯨꯄꯤ ꯇꯔꯨꯛ ꯑꯗꯨꯅ ꯃꯅꯥꯎ ꯅꯨꯄꯤ ꯂꯩꯅꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯃꯤꯇ꯭ꯔꯪ ꯀꯥꯞꯄ ꯍꯧꯔꯝꯃꯤ ꯂꯩꯅꯥꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯆꯦꯝ ꯇꯔꯨꯛꯇꯒꯤ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯇ꯭ꯔꯪ ꯍꯩꯕꯤꯅꯤ ꯍꯦꯟꯖꯟꯕ ꯄꯥꯛꯅ ꯉꯝꯂꯝꯗꯦ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯃꯆꯦꯝ ꯇꯔꯨꯛꯀ ꯃꯥꯌꯣꯛꯅꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯁꯨꯡ ꯂꯩꯅꯥꯅ ꯃꯈꯣꯏꯕꯨ ꯂꯥꯛꯆꯕ ꯍꯦꯜꯂꯛꯄꯗꯒꯤ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯕꯨꯠ ꯇꯔꯨꯛ ꯍꯦꯂꯣꯏ ꯇꯔꯨꯛꯄꯨ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯆꯧꯕ ꯃꯤꯇ꯭ꯔꯪ ꯑꯃ ꯁꯦꯝꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯥꯌꯣꯛꯅꯕ ꯉꯝꯗꯕ ꯍꯧꯔꯛꯂꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯜꯂꯕꯤꯁꯨ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯀꯣꯟꯅꯊꯪꯗꯗꯤ ꯐꯠꯇ꯭ꯔꯕ ꯍꯦꯂꯣꯏ ꯑꯃꯗꯤ ꯕꯨꯠꯁꯤꯡ ꯑꯗꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯤ ꯀꯥ ꯍꯦꯟꯅ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯕ ꯍꯦꯟꯈꯤꯕꯅ ꯁꯤꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯀꯨꯆꯨ ꯄꯨꯝꯕ ꯇꯥꯏꯐꯦꯠ ꯇꯥꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯅꯥ ꯄꯥꯈꯠꯅ ꯏꯅꯥꯎ ꯀꯩꯅꯣ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ ꯏꯆꯦ ꯅꯨꯡꯉꯥꯏꯅ ꯏꯕꯨꯡ ꯃꯣꯝꯕꯒ ꯄꯥꯟꯕꯤꯌꯨꯀꯣ ꯑꯩꯗꯤ ꯅꯣꯏꯒꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯕ ꯎꯔꯒ ꯅꯣꯛꯇꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯆꯔꯒꯦ ꯃꯗꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯑꯣꯖꯥ ꯀꯨꯜꯂꯕꯤ ꯁꯦ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯑꯃꯨꯛꯇ ꯂꯥꯌꯦꯡꯕꯤꯌꯨ ꯃꯥ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯂꯩꯅꯥ ꯃꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯣꯝꯕꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯇꯧꯔꯝꯂꯤꯕ ꯎꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯖꯔꯛꯂꯝꯃꯤ ꯀꯨꯜꯂꯕꯤꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯕꯗꯒꯤ ꯃꯣꯝꯕꯁꯨ ꯈꯪꯂꯦ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯁꯣꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯣꯝꯕꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯆꯦ ꯂꯩꯅꯥꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯝꯂꯒ ꯎꯠ ꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯄꯥꯏꯈꯤꯔꯝꯃꯤ ꯃꯣꯝꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯗꯨꯅ ꯀꯞꯆꯔꯝꯃꯤ ꯍꯦꯂꯣꯏ ꯅꯨꯄꯤꯒꯤ ꯁꯤꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯖꯔꯕ ꯂꯩ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨ ꯌꯦꯡꯖꯔꯒ ꯂꯩꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒ
ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯀꯨꯂꯕꯤ ꯃꯣꯝꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯣꯝꯕ, ꯁꯦ, ꯊꯣꯛ, ꯀꯞꯂꯒꯅꯨ꯫ ꯅꯨꯡꯉꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯍꯥꯛꯇꯤ꯫ ꯅꯨꯡꯉꯥꯏꯕ ꯂꯩꯔꯕꯗꯤ ꯑꯋꯥꯕꯁꯨ ꯂꯩꯒꯅꯤ꯫ ꯂꯩꯍꯧꯔꯤꯕ ꯂꯩꯅꯥꯕꯨ ꯅꯍꯥꯛꯀꯤ ꯍꯦꯂꯣꯏ ꯅꯨꯄꯤꯃꯛꯅꯤ ꯈꯟꯗꯨꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯇꯝꯂꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯤꯈ꯭ꯔꯕꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯒꯤ ꯑꯣꯜꯂꯛꯄ ꯂꯩ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯍꯥꯛꯃꯛꯅꯤ ꯈꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯣꯝꯕ ꯑꯃꯁꯨꯡ ꯂꯩꯅꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯄꯥꯔꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯁꯛꯐꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯐꯠꯇ꯭ꯔꯕ ꯍꯦꯂꯣꯏ 6 ꯑꯃꯗꯤ ꯚꯨꯠ 6 ꯑꯗꯨ ꯅꯣꯔꯣꯛꯀꯤ ꯈꯣꯝꯗ ꯃꯩ ꯆꯥꯛꯇꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯃꯁꯥꯒꯤ ꯐꯠꯇꯕ ꯃꯔꯥꯜ ꯑꯗꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯇꯧꯔꯝꯗ꯭ꯔꯕꯗꯤꯀꯣ ꯍꯥꯏꯗꯨꯅ ꯆꯥꯛꯅ ꯂꯩꯈꯤꯔꯝꯃꯤ꯫